ꯈꯨꯕꯨꯡ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯃꯔꯣꯏꯒ ꯕꯣꯔꯤꯒ ꯊꯣꯡꯕꯗꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯉꯁꯤꯗꯤꯀꯣ ꯂꯥꯁꯦ ꯍꯦꯛꯄ ꯅꯪꯍꯧꯗꯕꯒꯤ ꯈꯔ ꯆꯤꯜꯂꯦꯕ ꯀꯣꯠꯅꯕ ꯁꯣꯝꯗ ꯈꯔ ꯊꯝꯒꯦ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯉꯥꯏꯖꯕ ꯂꯩꯉꯥꯟ ꯐꯤ ꯈꯔ ꯌꯥꯜ ꯂꯩꯕ ꯉꯁꯤꯗꯤꯀꯣ ꯅꯍꯥꯟꯒꯩꯗꯤ ꯁꯥ ꯉꯥ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯌꯥꯟꯗ꯭ꯔꯕꯅꯤ ꯀꯣꯝꯄ꯭ꯔꯦꯛ ꯃꯅꯝꯁꯨ ꯅꯨꯡꯁꯤ ꯂꯥꯗꯤ ꯈꯔ ꯄꯤꯛꯑꯦ ꯉꯁꯤꯁꯦ ꯆꯥꯛꯈꯣꯝ ꯃꯥꯁꯦ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯃꯍꯤ ꯌꯥꯎꯗꯕꯅꯤꯅ ꯃꯐꯝꯗꯤ ꯈꯔ ꯆꯤꯜꯂꯦ ꯉꯁꯤꯁꯦ
와, 진짜. Masih thong thảo kam tahap dah. Ai chana ba phơi mana. Lối ra mà. Là giảm tiền giờ thì anh chị. Mình bảo món nó thủng được cái đâu nữa.
ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛ